Lakhipur Online Putoksaba November ki tang kuntaret Sagol se numit ki Khomjinba Pao tabirase. Ahanbada marui papao. Assam Bidhan Sabha gi ningtham mifam gi nini chanba numit ngarang bil tara manga putokre. Security gi akan bachaksil thawrang makhada jiribam gi ITP singi masa masa gi yum jengsinan kre. Lakhipur Court Complex dasu Bharat ki Sangvidhan numit pangthokre. Bidhan Sabha da puthokiba education bill adubu BTC gi School Employees Association na yaningdaba phongdokre. Thabak ki appointment letter yenthokpa amasung anuba scheme singi matangda Assam gi CM na wafam khara lauthokre. Guwahati gi ahanba test match da South Africa gi makhutta Bharat maithi hore amasung Adolf Hitler gi DNA test maipakna pangthokre. Hauzik mapungweba pauta birase. Assam Bidhan Sabha gi ningtham mifam gi nini chanba nimita ngarang bil tara manga puthokre. Masigi manungda anoba bil ahum amasung ahongba porakpa bil taranitho yauri. Rajya sida Nerim amasung Azim Premji University kauba anoba University ani linkhadanabagi bil su puthokre. Sarkar gi tengbang phangdriba mahisang singi oja amasung karmachari singi thabak sarkar na lausinbagi anoba bil ama mahima singi mantri Dr. Ranos Beguna puthokre. Bill asi pass tawrapadi chahi kaya tolob yaudana thabak tawduna lakpa oja kaya gi thabak sarkar na lausilagani. Atoba bill singda private school singi fees control tawbana chingbagi bill sing yauri. Security force ki akan bachaksil thawrang galoinana Jiribam district ta leriba tongan ba purup singi ITP singi masa masa gi mayumda chatuna yengsinhanbagi thabak leptana chathari. PR lengak laikibadagi Jiribamda nongmai kapagi makol takhidre loinana Jiribam district administration gi bideng makhada paikhaliba thawrang asida irang namaram oiraga yum kai kaya mangan kraba kunsing amadi yum thadoktuna lanjenariba ITP singi borobekra da leiba lamtai khuno amadi Jiribam gi Chandrapura Nibheng amadi Kalinagar da leiba yum sing ITP singna laktuna yengsin kre leibak pokpa numit ki ayuk tasu Jiribam gi SDO Jiribam police ki additional SP OC EO Jiribam amadi CRP gi miyoi sing yauna akan bachaksil thawrang makhada tongan ba purup singda masa masa gi yum sing yengsinhan kre haina Jiri News Network tagi phangba pawa sina haire. Leibak sinba thungna ngarang November ki kuntarukta Bharat ki Sangvidhan ki numit pangthokna kibaga loinana Lakhipur Court Complex dasu numit asi pangthokre. Thawram asida Lakhipur ki Sub-Divisional Judicial Magistrate Subrono Jyoti Dev AJS Civil Judge Junior Division Cum Judicial Magistrate First Class Abhinav Besbarwa AJS Lakhipur ki Legal Aid Defense Council Advocate Phanjobam Loknath Lakhipur Court ki Prosecution Sub Inspector amadi Court asiki Judicial Staff singna tharomasida sarukjaduna pangthokhiba atenba tharomaduda English Bengali amasung Manipuri londa Bharat Sangvidhan ki preamble pathokpana mapungoi pathoram oike. Assam Bidhan Sabha da puthokiba education bill adu BTC Region Venture Senior Secondary School Employees Association na akan momongda yaningdaba phongdokre. Paugi matungina Assam gi mahima singi mantri Ranos Beguna ngarang jumsakation numita Assam Education Bill Bidhan Sabha da puthoki Mantri na hai lisingani ga taruk chahi gi January gi amagi mamang da lingkhat kiba amadi sarkar gi affiliation laiba school sing adu bill asigi matungina sarkar gi makha da loksin gani haibasini adubu association asigi general secretary Indrajit Basumatari na Kokrajhar Press Club ta pangthokpa pau gi mifam amada bill asina BTR lamdam gi venture school sing gi awaba kokhan mangam loi hairaduna anoba bill asina BTR accord amasung 6 schedule ki makhada piriba akhanaba kudongchaba sing adu ikai khamna de haire bill asina BTR ki institution natraga school amata sarkar gi makhada changma phangloi haire BTR lamdam gi school amasung college sing gi damak bill asida akhanaba relaxation natraga kudongchaba pigadabani haina makhoina lenga ki mathakta akan bachak silwa thamkhre. Lagliba December ki tang ahumda Police Constable recruitment test ta mai paklaba candidate singda Guwahati da appointment letter jenthokani haina ngarang Assam ki Mukhya Mantri Himanta Biswa Sharma na Facebook live ki kuthang da lauthokre. Thoramasi Guwahati da pangthokani
Masigi matakta metric ki mahairoi singi damak tha khudingi lupa chahum pibagi thauramna hayeng November ki 19 dagi haugani haire amasung December ki 12 dagi BTR gi miyamda Orunodo scheme gi kanaba phangalagani haikre. Google amasung venture capital firm Excel na punna Bharat ki AI startup sing chakhonana bagi Anova Fund lauthokre. Google AI Futures Fund haina mingthon matharang asigi makhada khangatlaba startup singda $1 million phawbagi tengbang pigadori. Masigi pandamdi Bharat ki AI ecosystem gi mapangal kankadan bani. Khangatlaba company singna Google gi DeepMind amasung atopa AI tool sing sizinabagi khudong saba su pangani haire. AI music platform Sunona Malem ki chauraba music company Warner Music Group ka partnership tawkhre. Hanadi Warner na Suno gi mathakta copyright thugaibagi matangda maral kya siduna case tawrambani adubo anoba janache asigi matungina Sunona artist singi ayaba lauraga makoi gi isai AI gi training da sijinaga dauri amasung masigi damak artist singda sel gi tengbang su pigani hairi. Thawong asi AI amasung music industry gi marakta thokliba nungaina daba asi kokhanana bagi achoba khongthang ama oiragani. Guwahati ki Barsapara Stadium da pangthokiba ahanba test match da South Africa na Bharat pu run chambriga subnani pana maithian khre. Masiga loinana South Africa na series asi ani suinoda maipakre. Match asigi ani suba innings da Bharat ki batsman sing South Africa ki bowler singi mamangda kuina lepangam kidre. Bharat ki team pumba run chamaga humpoma da loinamak out oike. South Africa ki spinner Simon Harmer na mahak mathanta na wicket taruk lauke. Guwahati ki miyamna ahanba test match asi yamna harauna yengma langnakhe adubo Bharat ki asigumba performance asi ubada miyam gi thamoi kaikre. Geneticist amasung puari iba maming lereba kangbu amana Adolf Hitler gi DNA maipak na thizinduna chahi kaya mamangdagi leramba chingnaba kaya kokre. Masida Russia gi archives ta thamliba Hitler gi ya amasung kokki saru adu tasengnamak Hitler gi oibra natraga atopa mi amagira haibagi matangda chahi kaya mamangdagi leramba chingnaba du loisinkhre. Nature Genetics Journal da ngarang phongkiba paw amada wapam sigi matangda phongdokkibani. Makoina phangliba result aduda Hitler gi sibagi forensic record ka chunai pangthokiba genetic test asida chummi haina praman tawkhre. Israel gi Hebrew University gi luchingba Professor Sarah Klein na masi forensic ki anuba khulai sejanaduna thodok amagi waroisin porakpani haire. Russia amasung Germany lengakna thijinba asibu taramna okre. Hitler gi saru sayang adu Moscow da makata na thamkigani haire. Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Assam Bidhan Sabha gi ningtham mifam gi nini chanba numita ngarang bill 15 puthokre. Security gi akanba cheksil thawrang makhada jiribam gi ITB singi masa masa gi yum jengsinan kre. Lakhipur Court Complex dasu Bharat ki Sangvidhan numit pangthokre. Bidhan Sabha da puthokiba education bill adubu BTC gi School Employees Association na yaningdaba phongdokre. Thabak ki appointment letter yenthokpa amasung anoba scheme singi matangda Assam gi CM na wafam khara lauthokre. Guwahati gi ahanba test match da South Africa gi makhutta Bharat maithi haure amasung Adolf Hitler gi DNA test maipakna pangthokre. Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare.